अहनबदा मरुइब पाउ तंपा अमसुंग चिंगी मफम कयादा पाक्तकनना थीबु हुमबगी थबक चथबा हौख्रे कुकी मिलिटेंट सिंगना लाबन सादुना लेरंबा थिंकांग फाइदा ऑपरेशन चथख्रे बंकर सिंग मई थादोख्रे सेम सादुना थमलंबा कापख्रबा मदि कापख्रबा लोकल मेट पाइप बॉम कया रिकवर तौब नौख्रे अमदी इम्फाल ईस्ट वेस्ट अमसुंग बिष्णुपुर की हयेंग अयुक पुंग मंगा फाउबा कर्फ्यू कोमथोख्रे खुरुमजरे इलेक्टिव मणिपुरी पाव मिजें तबरी पुनः ऋषिकेश नावरम नाराम नोक्चरे मियाम पुंग ई पाव पीद्रिंगाई मांगोइना कोविड-19 गा मरी लेना लेंगाना पीरिबा SOP सिंगांग चपिना बखंगंजरी मियाम मतम पुंबदा मास्क पीबा खुद सा सेंग हमतोपिबा अमदी मी अमगा मरक्ता फिट तरुक लामना लेबिना बखंगंजरे मसीदसु नतना कोविड-19 गे वैक्सीन सिंग मतम चाना काफथोपिदुन लाइचर असिबु लांथेंगनाबदा अदोम सु थौदांग लबियु हाइना इलेक्टिव गी माइखैदगी मियामदा अपील तौजरे हौजिंग मपुंग पाव मियामदा संतोना पिजरे मणिपुर लेंगा की होम कमिश्नर नंगरांग ऑर्डर में थोकी बगल लेना पाक्तकना कांगपोपी डिस्ट्रिक्ट अमदे वैली के तोंगान डिस्ट्रिक्ट सिंगदा थीबु हुमबगी थबक चथबा हौख्रे ngarang thoki bo order duda tongan executive magistrate tara mapansu operation asida saruk yana bo khangankhre Kangpopi district ki oina executive magistrate mari Imphal East amasung West ki tara Kaksin gi ama Bisnupur gi ahum amadi Jiribam gi ama punna tara mapan ma thau pangthok na bakhangankhre Kangpopi district ki oina 2 by IGR gi sio Colonel Anchor Imphal East amasung West ki oina IGAR gi Colonel Amit Chaudhary Bisnupur gi oina Brigadier SJ Tiwari aduga Jiribam gi oina Colonel Akash Chaudhary bo thaudang long na basu khangankhre Serak sida Commissioner Home na thokiba order magi matung ina ngasi Kangpopi district ke Kokhen village amadi Imphal West district ke manung chana leiba Sangaithel area da combined force na thibu humbu ki thabak chatha ukrai Manipur Police Assam Rifles CRPF ke combined force na thibu humbu ki thabak chatha ke Imphal West ki manung chanba Sangaithel area da chathakiba operation adu da mifa mipun ki paule kide loinena kutsu kulai su phaga pangam kide Amarom da Kokhen village da su thibu humbu ki thabak chatha ke mafam adu da su mifa mifun ki paule kide loinena kutsu kulai phaga pasu lekide chathakiba operation adu khulani ke maikai dagi thagat pa amadi sogat paga loinena Manipur da ing tapa santi purok na bahona minasi haike Sami sunai. Tong. Wila ke hai boleh ya. Saya saya meeting kau lewat ini sahaja mesti ya. Off story ni dah, fajar nak tahu. Saya orang apa ni macam boleh lah sah. Orang tu kan ni Si गाड़ी लाख पे आने को से ऐसी लाख पे यार चल लोइनमा खुदों चादबा हाइबे तारे हाइबे चथोक चसिन जाद्रबनिना चाबा थपगिसु खुदों चाद्रे अनाजिक लेलसु खुदों चाद्रे आंगांसिंगी एजुकेशन दसु पूरा फ्लॉप तारे अदुना अते मयाम लेरबसु ख्वाइदगी मरु ओइना अदुने सेमनेदि खोइ लेरिबा लोकल सिंगी खुदतसु यामना थौदांग लेब्रा हाइना खनले हाइबे लोकल बोथ साइड आइखो बोथ साइड के आइखोइ की चिंगी दसु लोकल की चिंगी लोकल मिस अदुका तमगी दसु को आइखोइ लेमिनरी बसिंग सिना अंडरस्टैंडिंग याम चेन आइखोइ दि सिंग नै पु पा हक्तक तिगी लेमिना बिनिना अदुबु यामना चेट पा रिलेशनशिप ति लेयेबा अदुना अतोपा अमा लाखलगा इनसिलगा तोबो थबक नत्रदि अमा मा अंडरस्टैंडिंग अदुगुम्बा लेबेगी सिंगनेदि होजि फाउसि कोइ टिक द कायदना अमा अमा सु लेबे ngambani haina khanle सरकारी ऑर्डर की मतुंग इन चथरप कॉम्बिंग ऑपरेशन सिदा कोई मिलिट्री पैरामिलिट्री अमदी खुंगंगी मियोसिंग अमदी स्टेट फोर्स का यामना इरांग थोक्तबिदा इंग चिकना हारिबो कॉम्बिंग ऑपरेशन असि
ꯆꯠꯊꯔꯤ ꯄꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯀꯩ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯃꯁꯤꯗꯩꯗ ꯑꯩ ꯏꯁꯥꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔꯒꯤ ꯃꯈꯥꯗ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯋꯤꯂꯤꯡꯂꯤ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯏꯁꯥꯃꯛ ꯁꯄꯣꯔꯠ ꯇꯧꯔꯒ ꯀꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯤꯡꯈꯥꯡ ꯐꯥꯏꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯕꯪꯀꯔꯁꯤꯡ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯀꯥꯞꯈ꯭ꯔꯕ ꯑꯃꯗꯤ ꯀꯥꯞꯇ꯭ꯔꯤꯕ ꯂꯣꯀꯦꯜ ꯃꯦꯗ ꯄꯥꯏꯞ ꯕꯣꯝ ꯀꯌా ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯦꯔꯣ ꯑꯃꯗꯤ ꯁꯨꯒꯅꯨ ꯑꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯃꯩ ꯊꯥꯈ꯭ꯔꯕ ꯇꯨꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ UKLFꯀꯤ ꯍꯥꯏ ꯀꯃꯥꯟꯗꯔ ꯑꯣꯐꯤꯁꯔꯁꯤꯡ ꯂꯩꯕ ꯈꯨꯜꯁꯤꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯂꯧꯁꯤꯟꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯁꯦꯔꯣ ꯀꯩꯊꯦꯜꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯡꯈꯥꯡꯐꯥꯏ ꯚꯤꯂꯦꯖꯇ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯝꯗꯕ ꯁꯦꯔꯧꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯊꯣꯛꯇꯨꯅ ꯁꯦꯔꯧ ꯄ꯭ꯔꯦꯛꯇꯤꯁꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ BSF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯩꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ IP ꯖꯦꯡ ꯚꯤꯂꯦꯖꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯉꯔꯥꯡ ꯑꯌꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯂꯛꯄ ꯁ꯭ꯅꯥꯏꯄꯔ ꯅꯣꯡꯃꯩ ꯃꯔꯨꯅ BSF ꯖꯋꯥꯟ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯁꯣꯛꯍꯟꯈꯤꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯉꯟꯕꯗ ꯑꯌꯨꯛꯇꯒꯤ ꯊꯤꯡꯈꯥꯡꯐꯥꯏ ꯚꯤꯂꯦꯖꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ Manipur Police DIG amana luchingba BSF amasung State Force ke combined team na chathakhiba combing operation aduda kuki militant singna semduna thamlamba bunker kyamarum security force singna mai thadokhe kuki militant sing aduna wai thingkang fai government high school da laisenduna school adugi room khudimakta makhogi bunker oiramkhe mafam aduda kuki militant singna tha amaronggi mamangdagi leiraktuna khun adugi sa san sing hatuna charambagi khudam sing ngasigi operation aduda thenglakhe loinina kuki militant singna tongan tongan mafam singda sem saduna thamnamba GI pipe na semba local made ke bom kano pipe gan tararom fangbang amke amadi makoina leramba mafam sing aduda petrol bomb sing su leramba thenglakhe adomoinama kunja sing de amata leramde mafam aduda I khara taramba thengnaba natana kuki militant sing de amata leramdre amaromda kuki militant singna sugnu amadi seroki maitai khungi yum singda nongmai kapsinduna mai thaduna talakrabasu amukhanna security force singna kuki militant sing takthokuna sugnu da maitai sing sangsin bangamlabasu sero lamkhai da leba forest bit officer mamangda kuntra taret suba Assam Rifles singna thatuna serogi miyoi sing natana atai miyoi sing di changalodri Assam Rifles sing aduna police ki gari changlakpa fawba check tawki pangmi sing fawba changbada check tawba amadi tholakpa matamda press ki camera amadi mobile sing fawba check tawba thaunaba hotnarakhi asiguma phibam asida serauda maitai sing ningtamna changba ngamjataba amadi Assam Rifles singna thingduna thamba asida serauda maitai sing akiba yaudana leiba ngamgani haiba thajadri haina maikai adongi miyamna phongdomnarakhi Thangmaiban United Club amadi Uripok apunba lupka khusinaraga awaba tarbasingna mateng panglagani haikre Hiramasigi matang ngasi Major Khoda leba Manipur Press Club ta Thangmaiban United Club ki President Pratap Laisang themna phongdokhibani Pangmi singgo nabatuda Uripok apunba lup ki President Soram Tikendra Jesu saru yakhe Pratap Laisang themna makha taraduna Uripok ta awaba taram matamda amadi Thangmaiban da awaba tarba matamda su mafam ani da leiriba mi singna chatuna amaga mateng panglagani amaromda irang asina maram oiraga awa ana tarabasingda lup ani na chatuna amadi peripheral area da lariba mi sing da su chatuna mateng panglegani khurai kaisamthong singjamai amadi atai manipur gi atai mafam da masoi lariba maitai sing da su apun bagi saktam amma semna ba haigani haina mahakna makha tana haiki eski thangda thangwaiban praja sing amasung uripok te leba praja khudimakta aina appeal tawjari je apunba uripok apunba lupna laurakpa amasung thangwaiban United Club na laurakpa khonjel to aduda thabak punna chatminaba punna tominaba warabasu uripok ki jaga da warasu thangwaiban chenjanba aduga uripok ki jaga da thangwaiban jaga da akoi gi awaba tarasu madu uripok na chenjalakanda madu chatminaba loinana thangnariba akoi gi sagoman kaisamthong aduga singjamai aduga akoi gi wangkhai khurai hariba singsisu akoi tasinaraga tapna tasalakanda akoi city gi heart sida leiribase akoina khungangi periphery area da akoi yam awaba tariba singse sigi yengakanda akoina lawgadaba thodang ꯍꯧꯖꯤꯛꯀꯤ ꯁꯤꯔꯕ ꯃꯇꯝꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ
ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ Kanglop ani ki marakta thokliba irang asida VDF so saruk yai hai khrei wafam asi ngasi major khuda leba Manipur Press Club ta All Manipur VDF Welfare Association ki advisor Devan Laisham na phongdokibani mahak na makha taraduna hauji thokliba irang asida VDF so chauna saruk yari Manipur government na VDF ta afaba khulai sinabiu aduga numit karani ki manungda irang asi lochen ge haki Ibang ako'y punsan laga ako'y Manipur daw si chamo to iba irang ay tare si jabtang ako'y punna ako'y si sanamin na raga hana soy na giba adagi soy giba nuay na ba pen na ba mayam na raga su positi punsan laga ako'y Manipur ima si kai na raga kita ako'y atopa ako'y laibadi habidi ako'y militant kabuna atopa homeland ta na ba dimana mo taro positi ako'y BDF singse ako'y khang laibu ngam treba Imai biar macam mereka pipa lau itu kongi ba, ada yang hom lagi terbagi, ada yang tuhun sabang kang terbagi. Silai di bawah sida, aku ini BDF singje fusi, aku ini ya apa temu itu sok bahaya kare ko, sok aku kamu nggak mungkin apa. Aduh nak aku state government na, aku ini BDF sing, aku ini Manipur tu lagi BDF sing teraga yang kaya sida. Apa makan di kulai bibiro, ini aku polis ada yang ARB lagi ba, sigi thudang, aku cakap mana nominasi. Siga aku dah sama mana aku dah bibi kangga na kaga aku dah semua macam facility aku dah bibam thoba aku state di mana bibi ro aduga aku sama mana aku di Manipur lima di lebak si thubai ni kan laga semasa lebak patu militan kamu je aku BDF singa loin tengah ni laga aku adum ni kerana ni aku dah senang aku lagi hari semua ai saya itu Hauzik tholi berang asina maram moiduna soklaba yalhomi oina leriba kudimak Ras Medicity Hospital na lemna layang lagani haina hospital asigi chairman Haubizam Raje na phongdokre wafam asi ngasi hospital asigi holda pangthokiba pangmi singona ba mada phongdokibani makna makata na hai me ahum dagi hauduna tholi berang asina maram oiduna soklaba miyoi ni fu henba hospital asina lemna layang duna lakli masigi mathakta tongan mafam da leriba relief camp singda leriba miyoi sing chana thangna ba khak natana health camp ki oina mateng pangba kaya su mateng pangduna lakhi Amaramda hospital asigi ambulance servicing satpa madi staff sing satpa matamda I-card utlaba fawbada sathok sasin khudong chadaba kaya mayok na haliba asi tahon bigano haina miyamgi mafamda appeal torokhe nakalamaromda hospital salaiba matamda ising asi aduki matik changmana maram oiduna turialdagi ising chingba matamda laikai natraga marilene ba khudimangna athingba pidana baso appeal torokhe makna makata na hai Tholi birang asina maram oiduna aso apandi ka hene hingalakle adumakpu masida changdaba yadaba life saving drugs kaya di national highway thingduna leiba asina layeng bada changadaba hidak langthak kaya phangdana leiri leiriba khudong chadaba asi lehendana ba athingba thamliba highway lambi asi atuba matamda hangdoknaba lenga asina hotnabiyo landam asigi awaba tarba asokpasing makhata na mateng pangmage thabak chathak ba asi mapung fana hona matamda changadaba potlam sing marang kaina fanganbiyo Irang asina maram oiduna soklaba khudimak Kanglop furup naidana yalhomi ama oina leiba khudimak layeng lagani asok apan nanglaba sing hospital asida direct lakpinaba wafam su makhata na haiki yengbada total changba nataba consumable sing do lawnaba honaba phangnaba honaba pot oina phangdraga su akoina line je khari amna legadaba male akoina thibusina hena hegadaba male mandi hana degi contact leibani aduna madu da changba paisa sing do angam ngamba mateng Pangbiragati masi yama phaba pot ama oigani akoi desu khudong chadaba leiroi aduga akoi leiriba patient desu mipaiba langtaknaba asumbai pose leiroi haiba pose budum thamjage aduna mayam punona social organization section khudimagtagi loina front line da thopirega asumba situation jibu control tonaba sing amasung tamje hauji khoi khanabai matam oidre hauji page talk toraga platform da laga roi dai saraga Kanabu kamai toraga pendam am to phongdok naraga negotiate toraga shanti oiba punsi amada laaga hojik se Manipur se 10 years back ko chakrabani development se chahi tara back to chakrabani ba chahi tara matung hangana yeng budal leramba situation do adu do koi lakrabani kam kuina si kan situation de leido no koi haiba ngamde he no koi selaga di he na backward ko bagi posum koi laktu Paugi meraktan ate ba break amata pun lamin sing Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayam dugi marakta amatang pallabada radiological investigation su mai pak na pangthokli
wana honajaba miyoibagi sebani khana angamba thakta laibak thiraba ana ayek nanglaba kayagi mating pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna Changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba taujari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba same sagani aikhuigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Break matungda taram nokchare Hojik Manipur da chatnariba rule president rule ga manare haina Citizens for Justice ki chairman Khaitem Mani na phongdokre wafam asi hojik lamdam asida oiriba irang asigi matangda ngase major khoda leba Manipur Press Club ta pangthokhiba paumi singona ba mada phongdokhibani paumi singona baduda organization asigi bus chairperson jauna member kya susru yakhe Mani na makhata na hai hojik lamdam asida tokliba irang asi Manipur thugaiba pamba khutlai paiba singna chatharakpa thawni haiba miyam khangnarbu wafamni Masida Central and State Government na tumina lesali. Landam asigi lenga oiriba power punamak loktoktuna Security Advisor Kuldip Singh na matau karamba logi makhada sinaribano. Tauriba thong asina landam asida hojik chatnariba rule asi PR rule ni haibada haiman bathokloi. Tauriba thong sing asida lenga loi sing na makhata na tumina lesalabadi court na tawba ngami haiba mathau tai haiba wafam phongdoklei. Loinana leba asi ngak siangkani haina leriba BJP nasu makhoi gi makok thongba singda sujana duna leriba si lokthokpiro makhoi micham miyam da khut thaduna tawroi daba thawong kaya tawduna leri haibasi khangnaraba matam oire masigi mathakta leriba CSO amadi maira pai miyam amata oina punsinduna apunbagi saktam kahendana thamnaba hotnaba matam oire haiki Sudah katakan aku ini bayar widore, aku ini cakap ya lagi di Manipur dah, sujangan halagan mereka perlu sujan ka sujan ni bagan musre, asin mereka perlu tak, itu dari bekerja semua mereka, kudat terlihat pasal tanah itu, nah itu biar apa, tapi di foto tu BJP dari Jakarta. Ini maksud dari Jakarta ni kaya sesuatu dari itu bawa. Sudah poci yang kena, kesalahan yang kena, mesti bagi ayah tu ayah TV namu, saya imbe, macam itu. Ayah bagi di mana ni, manjano. Si mui macam berapa? Ini ni bukan sembro. Jadi yang mui ni ni, jadi yang tadi kalau pina orang mesti tomar, mesti hijau, mesti Naorem, mesti Ina. Kami yang kami. Ramai ni yang dari apa? Macam cakap ni jawab betul nanti pagi ni. Aku jatuh ke apa ni? Aku yang ayam dah pang ni. Lepas sekitar biar dia kita pang ni. Oh tercakap ni. Dunia mana perlanjing ni.
Amaromda Aribam Nautinator Sorina, Fondokibada, Hojik Tolibirang, asi Karidagi Tolokiba Irang, asi Makatana, Toktanaba Atumatam, Assembly Mipam Pangtopomatamore, Mifamaduda, Nakan Animaki, Oina Chatnabayabo from Sing Pukatuna, Kanaba Matautai, Manipur the Ladiba, Assam Rifles, Sing Sulok Tokadabani, High by Assembly, Mifamaduda, Pukatabani, Tolibirang Asida, Santi Fangle Haidona, Laubana Kanaroi, Madu Tabak when Ukadabani Haina, Makatana Hiki. Assam Rifles should be replaced by another paramilitary force like BSF or BI aduga akoigi ama OBN adugi akoina assembly da wale proraga Assam Rifles se akoi deki replace to ke dokni haibse assembly da kasi akar wale probiu why because makoina muki militant ki mateng pangraga su agreement de yaw se totally bharet tore haibse prima facie well established already aduna MLA kumpu makna masi tumina lebi aroi akon bada amu mathanga karino habi matanda su agreement sigi mating ina joint monitoring group like joint monitoring group stage la kana yawgi na haiba matanda principal secretary commissioner from government of Manipur yawi amasu masigi include to bada ADG inspector general of police intelligence yawi adu waragadi su da leiba kedar se kayano makoi grass rule thugai tabra haibasi makoina central government da makoina karamba report thambage haibase akoina public domain da table to view masi akoi demand ni Imphal East West Samasung Bisnupur District oina ngasi upung mga dagi horoga numidang wana pung mga fawa curfew komtoke. Imphal West Samasung East ki oina di kwaraman kaithel fambi ima ibel singna numit humni. Sintale pagi kongjang changsing kipana kaithel kana khide dukan sing thong lona ke adumapu Bisnupur District ki oina kaithel kana ke dukan thong hangna ke loina curfew komtholingai manung da miyamna chana thakna ba tai nom magi changdaba yadraba potlam sing laina ke hari. Haukiba May Humda Kanglup Anigi Irang Manung Chana, Imaleba Kandabaya de Haiduna, Jun Mangada, Kotlen Kangsup Zero, Kangpupi District, Kongjang Junction Bada Sakangdaba Kukini Chinaba Mioina, Nomaina Kaplapada Lakitraba, Fayang the Angom Romes, Sahi Yankainipan Amadi, Angom Rakes, Sahi Nifunipan, Makoini Tawai Draba Hakjang, Arang Jenemski Mirel Sangdagi Loktokre, Makoi Tawai Draba Hakjang, Poropada, Fayang Fawilambigi, Nak Yatayan Mio Chakayana, Tolotuna, Human Chen Semdunamadi, Laisu Katuna Ikakum Nabuke. Amaramda Fayang the Angom Bosco na Fongdoropada, Handak Toliba Kanglup Irang Asina, Cookie Singna Yum Kaya Mai Tabada Assam Rifles na Tumini Angdon Legacy Pente, Cookie Lalhobana Tobo Kudimak support Toba Man Bamong Asipenza Day, Amadi Ngasigi Palibalenga Asina Kangsup Post Asidage, Assam Rifles Asilotopio Haina Fondoke. Toiba thawdo asisu moi ahum leihidaba haibase akoi Manipur baza maitai akoi gidi mangjaba potni adubu Assam Rifle na support tawraga tawhiba pot ama oihibanena akoina moi thawai asi kanbana ngauti leihidaba punama ahum che mayam gi damakta da maitai gi damakta da kathokpane haibase akoina thadai masiju Assam Rifle gi support yaram dragadi moi gi punsi ju manga moi haibase masu ai mayam no so dumak khangaga leira potni aduna lamdam masida paliba sarkar na su kitang bieng changjilaga leiriba Assam Rifle asi khutak tagi
Kangsu post lagi lokthok pinabasu Payeng Praja Mayam adig Manipuri Praja Mayam nasu som da ningsing jari aduga amukka hanna haijaragadi haibadaragadi support asi mayam na tawbibagumna Payeng tawribagumna mayam su payeng kandaba yadi haibagi khaknati Manipur kandaba yadi haibagi damakta da thokpirakpa nena अकोई पाली सरकार सिनसु मणिपुर कंदब यादी है खनबीरगा असम राइफल सिमतदी खितंग थुना लौथो अनिंगी हाइबसिमदी मयांगी मोत लमदम असिदा थोलिब इरांग असिना मरम ओइदुना मियोय कयागी पुसी खंगु थक्ता मांगनरी मसिगी मनुंग चना नहान सेरौ बाजार दा संगलुबा मखोय तरुक तमना सेरौ ममांग लेकायदा लुमदुना लेरंबा कुकी मिलिटेंट सिंगना नोंमैना कापथोरकपदगी मखोय मरि चथोरकतुना अनि थीबा खंगदना लेखि लेहौरीबा अनिदुगी मनुंगदा वांजिंग होदामा ममांग लेकायदगी लाइसरम बिनोद चही कुनगमरी असिबा हक्चांग ओइना नहान अथेंगबदा फंखि असिबा हक्चांग अदु जेनेम्सदा पुखलखि मिसी असिगी मतांगदा बिनोद की मचेना फोंदोरकपदा लमदम असिदा थोलिब इरांग असिना मरम ओइदुना मसा मसागे खुल कंजनबा अमदी लमदम असी कायहंदना थमनबा मैतै मिचम कयाना होटनादुना लागली असिगुम्बा तंगदु लेतादना लैरिबा कया असि वारोसिनमा अतुबा मतमदा पोरकपा पामी मसि नत्रबदी मियामगी ओइबा इहौ कया हौरक्तुना लमदम असी करम्बा फिबमदा लैगनी हाइबा तंबा ngamde हाइखि Mangarang ayupung tarama thoe dai dagi serau da ma jura korom yaune torama dagi mamana bai hauna raga serau da jangi bane adu duga moi serau baja manung du da jangen ba mam tola yung kai tha ba khopa adu dai da tha bra khopra yeng jen sang ba kan da lum ma ga leira me ai nepali jing ki mayum da adu duga jipsi thong da la sang man ne ba moi do lum ma leira ma ga ai nau nu ba ma mang tu ngai ba ming jen du tha ma ma ming jen ma jen I na pung ang ang ba Makaurin na sa mahal na may taruk sang minna ba neba amana karim na soktare marim na kwe adu mana matanta lewa re ta sire sang ira kang dreba adu nga sing nga tengo de yeng na kanda sire na re ba lan tauri ba mafang kuding ma ki ma sang ba sang nu ja ka nu ha ba je chunga ya de ba Jadi nang siapa kiri nang mi Manipur macam mai tay macam am sira kan nang nagai tu oke siapa kiri no imalai bagi tu oke thawai tharu thane aye ba aja kan harga mana jadi nang siapa kiri iman ngang betul tu main aye ba aja tu kan mana di bam kang te mai mari masih laga nongai pala amana makok ta amana sagan ta pala paigan ka aja kan mana lehore di bam kang ta tu kan sira ka tu le Mungkin karena saya nak tahu lagi baru saya lama pucat lagu paham. Manipur Prajasing asi India ke citizen oidrabari Bharat lengan halak thokpiro haina khundrapam SC ke MLA Lokeshwar na haikhrei wafam asi zon manga da imaleba kannabagi dama kotlen kangchup chiru da khongjang sang bada yaurba kuki khulai paibana nongmaina kaplok bada laikhidraba khundrapam lai mamang dake pukhamram nikhil chahi kungan nithoige thawayau draba hakchang zenems ki mok dage ngarang lawba lakda phongdokhibane mak na makha taraduna Manipur ki parja miyam na asuk waraba matam asi fawbada karigi damak prime minister na tumin lairibano Manipur parja sing asibu India ki citizen oidrabadi India masana ti haduna lokthokpiro Hojik MLA tarana tokai tajarabasu lemhoribu MLA yankai asina amata oina mana apama tauduna leibagi mahut amata oina punsinduna apunbagi kholaw lawbagi matam oire karigi damak ruling ki MLA ni mangana tumin lairibano haina wang hanglakde amadi lamdam asigi miyam punna tholoktuna Manipur ge saktam punna ngamina si amadi imaleba punna kamina si haina Manipur miyam da appeal tarokhi Kari kita mutah hujan waktu honorable members yang ruling yang honorable members itu mana lagi thokmen maram kari, kari itu kau catat tentang we mata center selaga honorable prime minister yang sibuk ngang dah bersih kari gino, hai tu na MLA ni pun ngadu na drill tu pun dah bersih, imalai bang Manipur semahan kiri tu pun nata, kari itu milih hujan waktu, kau ni tak dah, kau yang kari jalan drill tu bersih, imalai bang kita mata teknologi hai bang mata na honorable prime minister home minister lah pun mata kau pun nang mana tu kari gino, mak kau macam mana ngasih kau lebih sih warim nata
kari dong dak sir ko cha chabai mo ta khoi na ada delhi ra salaga honorable prime minister tu salaga khoi mayam punamang na thingnabam thoktra khoi chamanabam thoktra chakhe tara chakra ju tara do kana na khangni gan point le por mo chu le ba ka do ra mo khoi na madu ubre amra adu bol le hori ba khoi yang khai chin pulap chale har kara prime minister hoki bang na khoi am da haida ba se kari no da hang ma ya ba stage oi drebra adu ngasi ba da to men le tokje moi gi hauji gi sarkar si ruling government imle yang khai ma yang khai se ni phu ma hauji le hori da na asi sigi makong maru pandra berapa pandra di Manipur imale bak talong thopiro akhoi ole sasara ge ba hogi bu to mena lai se kari no ba kari nda haide ge mai bai aning ning ba mai bai apa mamang law law to si kari no ba chamena ba yar to mun hare na lising hare na kai do si tana tena to khoi mai pula phamin ra to bu stage oi dri ba mamang na phangi heta to ai tu tu dong wa na phangi heta mai ta hawli hanak la re ang ku jong mai hawli mai hawu de ga si imale bak si ka na hon si kari no ba se kari no khoi Manipur si bu India gi phinung de lek tra ba lek ti adi lok thok pi ro ba lai bam tok na ta khoi India gi phinung de lek ram tra ba khoi se adu de khoi se so ga di ma pa na mama no khai bam tok ta hai na ba sa si adi si kari no ba sida lame ima do lame home minister lame adu te numit tarani lebe numit no humni mari lebe do kari dong ta asing hayu khamdok pi hai hai ngam do kari no ba asini khoi khoi Manipur imale ba khoi lebe thi ba se ma se khoi panok samana leme na ba sigi dong ta kari dong ta ko cha ta ba chim che khai na tra aying le sa ma do ta kari no adu ge ma to khoi samana thengna laga delhi de salaga khoi gargaw to bon dok tra prime minister office la khoi panok se hal ker halo na tra khoi panok to ei ma nung de gi to hai ba kai do law ngam de kai no moi tara na ti jati du ge nang ta khoi to hai ba ngam ga tongan hai ba ngam khoi kai do ngam de kai no tong ni jan le sing la har na khoi email congress email manga na kai duk turi no sida sarkar khone pai ra khone ngam kai ta kani kai ra na une je ge ba pirak tra hon na ro home minister une je ha pirak tra ni si hong na bra ba si pik bi angang ni imale ba ki dong dak chong thok ta na ma se kada de ki thok na pik angang ta lang si kai thwe che nu ayo pelo bgb sakal pelo ko no pelo angang me jula hatu no pelo ko doi Amaramda laikhidrabani khilgi thawai draba hakchang na mayum tamna porakpada khudra pamphau gi lambi gi nak yatta miyoi chakya throtuna human chensiam duna madi laisu katune kai khumna boche ma ki mama ba pukhamam loidang na phongdorpada Manipur de NRC sana halo su lokto Manipur ge Assam Rifles lokto piro Manipur gi police oina ngak sem biro amadi ngasi gi pali balengak na thubada waro sinama poro haina apel torke ti loire dana ama kadal ni bauta ba na ba na mama do na una kai na gi ba ne cha do mama do na una kai na gi ba cha cha na yo ta na go ta na lai ja ba ne mana mamang tha na me me yang kan do rim ne na mana mamang tha na changi ba ne tha ma ba ra ba ne ba tang mari da changi ba ne ngong ngarang nan ta ba ne ba wi pau je khau du da lai ri boi ni nge du ga mana chom da chat na lai ram me koi ti chom da lai dum lai ja rim ne ba du ga chom da chat la ga de nu ga wa ram da di ma lai train ta ai di wa lai ya de ma di ai cha no ma bo yam pa ne ta ba yam pa ba me na ai de ga ya ba ne nu ai ba pang gi da ba ne cha na ma ba ya han ban da che pa pang gi de ma ba cha lai ba na sang sang gi da bu cha na ju mi ko ta do ngai ni bu pa na cha le da na ma na ne gol me da lai do ma nga ne ma pa ngai ba da gi noi ka kai no loi mak phang na ma yum da loi mak lai ri ba ne hu je che adu ko corona da ga chali ni ma je loi na ba che adu kai ma ba ram da kai sa kare da na cha no ai to ma ga cha kare ma bu nan ka de da ro ga na ra ba ko le ba na yo na a lai da na ang na lai je ra mi ba ka ba cha ta do na da ba do ma na sa ke che mama ki mama no ma na sa kare ba sa do Manipur da cooking militant sing na chathariba miyot mini asi khangba ngamdrei tholi balana sigi waro sin athubada puro cooking militant sing su lokthu aikoi santi oina irang ingna chikna laijage haina takseladuna maibam chingmang apunba maira pai bilupna sindura ngasi maibam chingmang da wakat mi fam phamba galena kholau laukhrei wakat mi fam da saru yakiba nupi amana phongdorpada hojek Manipur da oriba tangdu leta da bafim asida mama oibi aikoina yengduna laiba ngamaktabadage Manipur da santi hanjana biu haina wakat mi fam asi phamjabane chingya tamya da laijariba maitai masa kaya ge yum kaya mai
mang ta thohanba amadi punsi kaya mangkiba si aikoi yengdun leiba ngamdre masida Manipur gi MLA yankaina kari tawraga leiribage hojik MLA fam konduna leibagi matam nate athuba matamda Manipur da santi hanjanan biu Manipur gi ngamkai kaibe yaroi haike wakan mi fam da saru yakiba khongjanggloi amana phongdor kibada miyam ngakani haina lakliba Central Force na nakan namagi michang changduna leibasi nungaite masi tawbigano haike makai leijadraba paja miyam singchina lanjenariba awaba tarba mayam se ekhoi yengbal leiba ngamdreba masidai sida Manipur sarkar gi MLA yankai makchi kari tawduna leiduni yengbiri bageba Manipur sarkar gi lenga gi MLA yankai makchi hojik leiriba phibam sidabu lila drama amagumna yengduna leithokpi bagi matam oiribraba Delhi da satuna kari gi protest tawda bageba dharna tawda bageba Manipur da ekhoi hojik tokhai taba chung ngam ngamoi Manipur gi saktam tokhai taba chung ngam ngamoi aduna aikhoi Manipur da thoba matamda santi hanjalan biu tangdu laitana santi laina lai han biu Manipur da na si sana han biu kuki militant singi so athoba matamda lathok biu natrabadi maitai nupe singi thongna lingjen aikhoi suisa singi matung induna thongna phudoktuna lanban na song thokjaragan Center gi forcing na misang mikai nai ba miyeng tau base aikoi chungya ya janing de hau gi batang manga da nambol da ima ibel singa loina na dharna tau jaba isabu ima mat da nongmai na kap tu na hat ki ba aikoi gi thamoi da ngasi phau ba sak tu na leiri asigum ba misang mikai nai ba center gi thawong a che matung da amok hanna tau bi ga no hai dina aikoi gi mera pai bi gi mai kai da gi center da gi lakpiri ba forcing gi mai kai da hanna amka hanna so hai Kanglub ani marakta tholi berang asiga mari lenna Naorem thong yapun maira pai bi lup na sinduna ngasi Naorem thong dalaiba community hall da wakan mi pham khrei wakan mi pham da tongan bawaro liba play card kya so season akhe mi pham da saru yakhibi thangsabam lata sanana phongdorak pada karigum bahira mamata da Manipur machet ama phawa kai bi aroi kairak labadi mama ibisingna madu tumina yengduna laithokpa ngamloi thawai tharabasu iramdam gi dabak tharagani lan asi athuba matamda loisinge harabadi suda laiba kuki militant sing kudakta lokthokpa asini maram asina athuba matamda lokthokpiyo haiba wafam sing phongtokhe dalaiba mama ibisingna ahanba makta da khoina thamjaningbadi karigumba hiram mamata da Manipur gi machet amalam kaiba sungya yaro hebase mama oibe khoina naim tong dalaiba Manipur dalaiba mama oibe khoina ahan makta thamjage aduduga akhoi gi lansi loisan gi harabadi su si khudakta lokthau khudakta abi khudakta lokthau aduduna akhoi hujik pami basi su je lokthau badi lan loire aduna makhata na sum lanji tawgi gi hai targadi akhoi mama oibe khoina thawai pun thapi ra phaba khoi Manipur gi lam machet am ta kahelo hebase akhoi naim tong maria pai bi sing thamjari Lamdam asida thame hinjalak fawda noma kanduna misi mina kaya tholokpa amadi iramdangi manung hanjana leba mafam singda cha da thaktana mayum makai ngak sendona wan leibasi atubu matamda lengakna paikhat payaba thabak sing paikhalu haina Youth Amateur Welfare Association gi president Laisang Them Mombina phongdokre wafam asing asi singjamai Laisang Them Laikai da singjamai Laisang Them Youth Jawa amadi Laisang Them Laikai apunba Women's Committee ga khosamna duna sinduna phongkiba wakam mi famada phongdokibani makna makha taraduna kuki militant singna lepa leitana micham kaya ama haliba yummai kaya thariba si lenga asina una tumina lesson ba thong asi pente tholi birang si athu matamda lenga na warosin poroktuna tangdu leitana leba lamdam ama ohelu haiki lamdam asida hojik tholi ba irang asiga mari lenana thama hinjalo fawda Manipur lenga na India lenga na wahi ama fawba haidana tumina leithokpa asi yani do phongdoktuna ngasi singjamai thoksom laikai amadi singjamai mathak chongtham laikai gi ima ibel singna wakat mi pham khrei wakat mi pham aduda saruk yakibi ima singna phongdorakpada lamdam asida tholi ba irang asina maram oiduna masagi khul sing kanjana bahotna matamda miyoi kaya gi punsi khangu takta mangli asigumba kaya asida central amadi state lenga na tumina lesson ba thong asi yaning de tholi ba irang asi athuba matamda loisan na bahotna biyo haike loinana lamdam asigi apun bagi saktam kanna bahotna matamda thawaina pontha prikrba singna lairam lenda ingna chikna lainaba isorgi mafamda thawni jare haba wafam sing phongdokhi igi tang ahum dagi thokiba thodoktu dagi kukina maitai sina landarakpa yum mai kya thakiba icha isu kya da soyanga myakiba sogapan asi na yaukiba dudagi akhoina wakat bi phamase phamjabani aduga Manipur se mache tana kukina mache tana bagi damakta
सिलिबा पॉलिसी असी यानिंग दे हाइबे दमकता इमा इबेन सिंग मयामना वाकत मिफंबा खुत्ता मैरा पाइदुना इजा सिंग दमकता थवान पौंथा पीखबा मयाम दुगी दमकता अखोइना इमा इबेन सिंगना मणिपुर काइबे अरोय हाइदना अखोइना ngasi चरिबनी हाइबसा इंडिया की गवर्नमेंट थारपा सिक्योरिटी एडवाइजर ना मणिपुर की स्टेट की सिक्योरिटी लॉ एंड ऑर्डर नत्रगना एनी रिपोर्ट अमा इखतपा असिगुमना मणिपुर की सीएम नसु अखोई लेबाक बाजार की मिहुन येंबिरगा इहुन खंगबिरगा मणिपुर दा ngasi ngasi मगथोलिबा रिपोर्ट एसिजु सीएम की मिहुट अमा सिना अखोई लेबाक मयाम की मिस लुसिंगबा पुरेन अमा ओइना नोंति की रिपोर्ट एडवाइज कनोगी गवर्नर की ईमेल दरा नत्रगना प्रेसिडेंट की ईमेल दरा नत्रगा पीएम प्राइम मिनिस्टर की ईमेल दरा थाबियो मसिबो अखोगी वाखलोन लै अदुगा अखोगी असुक सावग लेबाक असिदा मणिपुर स्टेट असिदा ngasimak थोगलिबा मिहाद मिपुन युममै थाबा मियोइबा कयागी पुनसिबो अवाबा famda tariba thawai thagraba asibawda honorable prime minister na wahi amamok single amamok phongdok pirakta haibase aikoi north east laiba manipur masa singbu hanthaba miyang na yengba sini hainingi aduga jexeler matamda manipur gi imagi leihawdi gi poklakpam mapari mamomna sanabegi lamda kala sangsri gi lamda manipur gi mingsat pokya purai haibasisu prime minister na khangpham thoi Kakching district ke Kakching Kairak Wabagai Laimanai Lamjau Hyanglam Langmaidong Thongjau Elangkhangpokpi Wangu na chingba mafam kaya dasu kokomi ge khongjang sagatuna miyamna lambida tholokuna human chin siamduna madi maira khongchak chatuna kuki militant singdagi su loktu Manipur da NRC satna halu Assam Rifles ke thong yaningde Manipur ge apunbagi saktam kaibiyaro haiba kholau kaya lauki Singjamai Kendra ki tongan mafam singdang asi tangdu laitadan leiriba asigi atuba matamda solution lengak na amadi center na poru normal si poru haiba dabi galoina na paktak na wakat mifam famkre Manipur ga Assam Rifles loktu kuki militant singdagi su loktu haina amatta oibagi kholau lauki loina tongan mafam singda wakat mifam famliba sing penda bofam kya phongtung rakhi Nabati Devi Jamai Pongam Lekai. I couldn't have seen Pang Fabase, Tatani by Irang, Sudamari Lena, Hamzava, Hamni, Akwegi, Sujamai Apun Balukna organized over me, Hami by Kushna, Sinjamai Pongam Lekai, Nears Club, Marabai Singing. Tatariba is posted, I could share of the Boina. Akwegi Nasina Tatariba slogan, Mayam, or Mayam, Simatumina, support of the Bama Sung, like the Basin of the Awaba, who looked up away now from the I mean, the women give you Sinjam Mayang like I, quite a conservative thing, Sinjam Mayam Lakagi, Myra Pabi Lukna, Ozi Manipur, the Satariba. Akwegi su dancing na brown room Gairaga, Miwot Minika Satariba, Mika Mayum Makai like the Olanduna. Mi kaya halaiba misamagi matakta halaiba ora letra misama takta halaiba masigi against ta akoina in protest tawjabani aduna akoina pamjaribadi Assam Rifles should be called up from Manipur. We demand the advocate the SUPEC with cookies militant akoina pamjaribi se cookie militant singa sila mating pangiba Assam Rifles se asibusu Manipur da Manipuri ngak long singna makoi tan topigra aduga su militant singa se makoi su lai libera natraga against the su lai trabara haiba suma yek sena kangan bira adu karigi damakta amisana ngasi boda su sanariba militant kharana achugumba makoi gi sana musa thugairaga Manipur satharaliba miot minai asita makoi na karigi support tawribano haiba se ai Manipur state ki CM amadi Amit Saji amadi laiba Kuldip Singh Mr. Kuldip Singh haiba apamaya mase aina makoida masi khanghan janingi amadi makoina American solution ma porangna ba makoina kodak ta sinbiraga Manipur ki tangdu leitana leita phangriba Manipur ki khunaya se Manipur state ase tangdu leitana lehan biu haiba do ngasi media ki thongda
Haukiba me ahumdagi Manipurda pamdaba thodok kaya tholopa amadi khutlai paiba kuki militant singna tampaki yum kaya mai thakibada lefam chafam leitraba chamjarba parja kaya ama safgada mafam singda relief camp kaya da changjafam loduna leidi relief camp sing asida thawbal sabal tongba punba maira paibi amadi club organization singna relief material kaya haibadi cheng bag humfutra alu bag taramanga tilhau bag taramanga amadi nongmada changdaba yadraba potlam sing chana thaknaba amadi firol na chingba potlam kaya leptana mating pangduna lakle Relief camp sing aduda Thawbalda mafam nipan, Imphal East mafam taruk, Imphal West mafam manga, amadi Thawbal sabal tongmuda lanjan narakuna lairiba tongan mayung kontra mukta sumating pangkrei. Maira Paibi Club Organization asina makha tana tembang bagi tabak asi lepalitana sathagi gani. Loinana thokliba hingsa gi tabak asi atuba matamda government na waro sinama pubiraktuna samjarba praja singda santi hanjanan biu haina taksilaklei. The United Youth Club Kangabok na Kangabok High Secondary School Kangabok tahangniba relief camp da changjafam loduna leiriba awaba tarba miyamgi awaba khajitang oirabasu mateng oinabagi pandamda selgi mateng pangkrei hariba senfam asi UYC na konba area da leiba miyamna angamba mateng galoinana pangkhibani makhata nasu awaba tarba singda club asina mateng pangkhigani haiki The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra Supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marul kidamak contact ubirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong chaba si mangan bigano ngasi mag-contact ubirau terms and condition apply Break matong da taram nok chari Kanglok ki irang na maram moduna sugunu amadi serau dagi lanjin naratuna sugunu gi tongan tongan mafam singda hangliba relief camp singda changjafam loduna riba singki tamak ngasi Peoples of Khangabok na tembang polop sing pikrei tembang polom sing adu pi badu da serau yakiba Khangabok jila parisa ki member KH Rasmohan hai Kanglok ki irang da mayum makai mai thadok pikraba amadi thawai hingna ba lanjin naratuna relief camp singda changjafam loduna riba singki tamak Khangabok ta riba intellectual sing panchayat ki mehut sing club organization amadi miyam na masa na ngamjaba puthokna duna tembang polom sing ase pijabani Mamang dasu yaripok moirang kuntra pamadi sekmai da tembang polom sing pikre hairi mahakna makhatan hai Manipur gi saktam kaibi aroi aikoi santi pami lamdam asida amuk handa santi purokna bahona bada aikoi punamak na saru yamina si haina sur KH Rasmohan na miyam da apil toroke yamna laibak tiba thodo si matung amona thok tan ba koi puno kono minasi koi santi pami koi santi da hanjana ba koi kudimak sai sana lowo yawa thokang lo mineraga koi santi oi naung punra hausal ki Manipur Tumain lai minasi amati Manipur ki akaiba Manipur ki saktam Manipur ki oiba apun bak saktam sukai kaiba yaro All Manipur United Club Organization amuko gi meeting makhada no separate administration in Manipur haibasida Manipur gi tongan mafam kayada mifam famduna khana nenaba tangka ke saru ama oina ngasi poire yapun malai marol maira paibi ka kusamna duna Tezpur gi YLK ground lamlai chalo kai thel napet pali yorobung khongnang makong paurabi Nonggrel Community Hall Nongdam Khongampat Awang Lekai amadi Faidinga Bazar da Nongthilpung amadagi hauduna pangthokre khanane nabaduda amuko gi president PH Nando Luang amadi atai masak naiba COHR AMES CO YOFFS gi masak naiba akhang ahi kyana wangaki masida sunatana lanjen naraliba singbu athubada kundal leita halu lengakna miyambu ningthina ngakselu stop militarization in Manipur stop playing communal card withdraw so immediately India government na Manipur miyam interest kango Manipur lengake mating
Mating Fudu, flush out the cookie terrorists from Manipur, amadi no separate administration in Manipur, high slogan kaya kolau kaya sulaki. All Assam Manipuri Youth Association, Manipuri Hozik Oiriba from Maichak Pinaba Amadi could Tingzanduna, Nusi Sanana, Laminaba Honaba Hybida Maral Siratuna, Nasi Mizoram Chief Minister Zoram Tanga, Gi Ifizi, Assamgi, Tongan from Ahum, Silser Guhati, Amasung Hozai, the Maitaraduna protest of Cray. Makoina Fondokibada, Manipuri Hoji Oriva Fimasida, meeting guy Saraduna, Aron Be Agenda, Amagolina, Tabakaya Chate, Haina Marasiki, Masida Sunatana, Chief Minister Sigim Makada, Manipur Lengaki, Hoji Oriva Fimasida, Mokotinjali, Masida Sunatana, Mizoram Chief Minister Zoram Tangana, narco terrorist ki, Changzafam Piba the Natana, Hozik Toli Birang Asida, Masterman Oiduna, Manipurgi Hozik Oiriba, Tangduleta, the Bafim Si Ohen Beni Hainasumara City, Makatana Mahaki, Ifizi, Maitava Matamda, Kolauke Sulauke. Harang. Thawal district manungchan leiba lilong nungai area ki mafam da maira paibi singna maira gi rele satuna human chinsem duna kholau ke alau khrei rele adu hokiba me ahum dage kangluk irang thoktuna misi mina yawa amadi aki to jumba thodok kya thokpa amadi tangdu leita da fibam sing asibo hanjilakna ba aduga Manipur gi apunba saktam kai biaro haiba kholau kya galoina Pangthokibani. Rally asida Manipur gi saktam kaibia roi go back Assam Rifles amadi sulok tho haiba kholau kya sulauki. Rally asida saruya khibi mera pai bi KH Monica Devina Manipur gi Assam Rifles amadi sulok tho piu Manipur gi fajakraba saktam nuksinana leiriba lamdam asigi saktam kaibia roi. Rally asi lilong nungai dagi horoga lilong dolai thabi area fauroga kholau kya galoina sathaki. Rally da ima event mahiro kya su saruya ki. Nungai oiba maira paibi singna sinjaraga nungai dagi hauraga dolai thabi lokon thaudoga raula si sajabani to Manipur da hojil tholiba kuki militant singi su makoina chinya tamnya da leiba kamjaraba praja singa nungai kathinduna awaba chekhen tibiba asigumba kaya chi yaningde haibagi damakta adi AR gi thong yaningde haibagi damakta aikoina rally asi sajabani aikoina pamjabadi chingtam amatani haibagi wakhalwanda yamna phajaba mawongda nuksijani na leminaba adu su pamjai ki sakam su kai ba yaroi haibo Hozik tholiba kangluk ki oiba irang asi India government amadi Manipur government athuba matamda warasin poroktuna mau sagum santi raksya ge fibam phagalanga dabani haiduna human chinsem duna maira gi rele ngarang okram da sathakrai thorom aduda karam awang leka youth club ki secretary Syam Sundar Karamna phongdokibada athuba matamda kuki lalhoba singa government ga thamliba su withdraw tawgadabani Chingkong Chingyada Tamliba Assam Rifles na Praja Koibu Ngakpi Semigani Haina Tazaba Tamnuraga. Maitay Koida Atamna Nomay Chingdo on Selapayam Labutibani, Atuba Matam Assam Rifles, Manipur Gilotokatabani, Manipur NRC and Hagatabani, Haibo from Kaya Haiki. Mairagi related the Karam Awangleka Young Club KYDA Club Amadi, Karam Apan Bamaira Pai Big Upon Kusam Naduna Pantokibani. ASYPO Tangana Sinduna, Tanga the Su, Manipur Assam Rifles to Cookie militants in Sulo to Manipur NRC Sana Haluhaina, Human Chinsemalina Mera Rele Satkray. Kongzangloi Amana Pondo Kibada, Manipur Apun Bagi Saktam Kabiaro, Ekoi Santi Pami, Manipur government Amadi, state government Atumatam da Waros in Poro Haiki. Amaramda Nambol Barjada Zu DPUVO. Nambol Amadi Nambol Apun Maira by Bilupna Sinduna, Nambol area the Leba Kunja Kuncha Mangagi, Yanba Miam Tolotuna Hozik Toliba Kangluki Rangasi Atobalo Salu, Manipur si in the China Lehenbu, Kukila Lobasing the Gay, Solo to Manipur NRC and Hello, Long live Manipur Hyber Kolauki Alautuna, kilometer Taragani Pan, Sang Changna Himens and Semolina release at King. Hozik Oidiba Tama Hinzel Alaba Manipur Girang Asida, Manipur Sakna Rabi international footballer Ngangum Balana Fondokre. Nasi DIPR na paring Nina Zatrapa Manipur Santi Boroknaba Sakna Rabasinge, Santigi Pauzem Yam the Santopaki Torum the Fondokibani. Manipur Inkalaliba Sanarekia Irang Asinamaram Oidaga, Makoida Ninghanaba, Nungaitaba Amadi, Bangal Totoba Mohele. Atoba Matamda, Ikoi Kudimak Santi Boroknaba Honaminasi Haki. Tangdu leita the Vasina Maram Warakanda, Kogi Manipur the Ladiba, Kogi Angang Sing Amadi, Horgliba, Sanori Sing Amadi, study to Zeriba, Newishing stay on disturb Obama or Nayaraga, the Atuba Matamda, peaceful way and Biduna, Manipur, Sitangdu Leitaba, Manipur Haibudo, Oyansi, Aduga,
ꯑꯩꯅ ꯌꯨꯔꯣꯞꯇ ꯆꯍꯤ 2 ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏ ꯇꯧꯏ ꯀꯩꯗꯧꯏ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯤꯖꯔꯝꯃꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯈꯟꯅꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯊꯛ ꯌꯥꯝꯅ ꯅꯥꯏꯕ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯂꯝꯗꯝꯅꯤ ꯏꯆꯦ ꯏꯆꯟ ꯀꯀꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ 이름ꯗꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯂꯤꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯅ 이몽 manunggi mateng pangba adagi iche na hrauna chak chaminaba adagi nungthang oisla kanda ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛꯈꯤꯕ ꯏꯆꯥꯁꯤꯡ ꯏꯃꯨꯡꯗ ꯀꯧꯁꯟꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯇ ꯄꯨꯡ 10ꯗꯒꯤ ꯒꯥꯔꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯔꯣꯗꯇ ꯆꯠꯇꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯖꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯝꯃꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯊꯥꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒ ꯆꯥꯎꯈꯠꯄꯒꯤ ꯈꯦꯠꯅꯔꯒꯁꯨ ꯃꯤꯅꯨꯡꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯤꯁꯐꯨꯜ ꯄꯥꯝꯃꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯍꯧꯈꯤꯕ ꯄꯨꯡ 12 ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯅꯣꯡꯃꯩ 58 ꯃꯔꯨ 319 ꯑꯃꯗꯤ ꯕꯣꯝ 5 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯇꯨ ꯁꯤꯑꯦꯝ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯅꯣꯡꯃꯩ 959 ꯑꯗꯨꯒ ꯃꯔꯨ 13,919 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯧꯔꯨꯅꯕ ꯑꯍꯟꯕ ꯒꯥꯔꯤ 294 ꯖꯦꯔꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯣꯠ ꯆꯩ ꯄꯨꯁꯜꯂꯛꯄ ꯒꯥꯔꯤ 212 ꯅꯣꯅꯦꯗꯒꯤ ꯏꯝꯐꯥꯜꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯡꯀꯔ ꯒꯥꯔꯤ 212 ꯏꯝꯐꯥꯜꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ELITETV न्यूज़ चैनल की ओइना मियामने ईमेल खुथांगदा ई-पाउ थाबिरकप मतमदा ईमेल एड्रेस info@elitetv.in दा थाबिरकनबा खंगनचरे मसिदा सुनतन ELITETV दा ई-पाउ फाउनबगी ओइना फोन नंबर 9402890982 दा ई-पाउ फाबिरकनबा खंगनचरे मियामने सु ELITETV की YouTube चैनल Facebook पेज Instagram अमदि Twitter सु फॉलो तौबिनबा खंगनचरे लोइसलपदा मरुइबा पाउ अमुका नपिचरे तंपा अमसुंग चिंगी मफम कयादा पक्तकनना थी बहुमबगी थबक चथबा हौख्रे कुकी मिलिटेंट सिंगना लानबन सादुन लेरंबा थिंकांग पाइदा ऑपरेशन चथखरे बंकर सिंग मई थादोखरे सेम सादुन थमलंबा कापख्रबा अमदि कापत्रिबा लोकल मेड पाइप बम कया रिकवर तौब ngमख्रे अमदि इम्फाल ईस्ट वेस्ट अमसुंग बिष्णुपुर की हयेंग पुंग 5 फाउबा कर्फ्यू कोमथोखरे मतंग ELITETV संतोषब मणिपुरी पाउल सिंजरे मियंग ताबे पुनोपु अमुक हन ऋषिकेश नाओरेम ना खोरमजरे।